Association Semba Asida Yaubinaba Haizari Akupa Marol Gidamak 8732857943 Amugdangana 8732857943 Luinana 6009228512 Amugdangana 6009228512 Kanghanjari Ba Salam Dananjoy Elias Amuba Hianglam Awang Laikai Break ki matungda taram nokjari Hauji tharong gi maka chathajarak padalan thoksari ngasigi rasi phal amadi matam gi wafam ahan badalan thoksari ngasigi rasi phal Mesh rasi khoirang bana amadi lalon itikta mangjabayai tapthau ngang shakpa amadi tauram yat pasu haigani sel fangani afaba mingchat phangani Laisa pakhang singi oina charang nabana mangjagani Bris rasi laibak fagani anoba asa lakani lalon itik kanagani lausing tansen ba matang chagani angam bana yengshin ba huran bana manghan ba pam badilay laisa pakhang singi oina ningba thonggani Mithun rasi ngasi sumyam na thoina luna chana tawbigani wakhal nungai amadi arapamigi mateng lawiyagani anam taladi khanani amadi lanmangani laisa pakhang singi oina nungsibana luna tawbi Karkar rasi afafata yanagani sendong tanbay tabagtadi chawna kanagani aduga mukna bagilam dadi maithigani nolungna chatlu na chananai mating difangani laisa pakhang singi oina laibak fagani singharasi achauba lan fangbagum nungai jagani fangbasu yai ayet palairam labasu koklagani ngang sakpa haigani ay mangai re khanadi chatkanu mangjabana hengani Laisa pakhang singi oina mari kharadi fagatkani Kanya rasi ning basoidna thongani achumbana mangoi naraba amadi akhang ahai natraga afawa marukki wa taraba chawna mai pakjagani huran badai di chaksin kho Laisa pakhang singi oina nungshibana chanbigani Tolarasi lam khudengda mai pakani thoina chingnaba tawganu mina lakjaba ngamloi miyanga mari fagani hakchang nungai gani amadi Afawa kongsa lay laisa pakhang singi oina nungsibana luna tawbi Brisik rasi panggal fudok pa yaba amadi yaknaba mangkigadaba numitni Jingnaba amadi akiba thadoo nathak thongbaga loina bada wangang badi chakshilo laisa pakhang singi oina ningba mapacharo Danu rasi aron athok ngangthok palugani thajadana naknabana senaduna lay numitni Leizaba lausing matik charoy akhang ahigi wa lauradi kana jagani laisa pakhang singi oina matam ngai ko makarasi michang khomba amadi sendong tanbagi lamdadi ningba thonggani pangamdaba thabak supangani adubu hantabaloina raba napal tawraba kanaroy laisa pakhang singi oina nungshiba fangani Kumbarasi ning badumak pang bangamgani ki dabana afawa mapam kan bangamgani amadi aning batawak panggani imong manunggi wadi yamna kanagani pairaki lausing chawi laisa pakhang singi oina laibak fagani Aroy bada minarasi yetnaba maramdi Ngambina balayroy chading shu hantahan bangamgani amadi mingonda laikiba sel tumsu 1000 bayagani marup khan bahai trabadi ikai banangani laisa pakhang singi oina wangang daba fagani Ngasigi matam-matam gi wafam da puduna laksari monkey folk section tharang lokhat hauba chomgani
China gi Wuhan province dagi haurakhiba novel coronavirus COVID-19 na yausilaktaba malem gi leibak leisilaktri malem pumbada pakshana sandorakpadagi miyoi kayagi yamlaba punsi mangkhri atopa leibak sing loina lamsiludrabasu leibak sigi oinadang yengbada miyoi lak mangagi mathakda sihankhre aduga piklaba Manipur da fawba July 13 English sing ani kungat nithoigi Health Department ki report fawbada miyoi lising aniga chama kungani pangi punsi mangkhre adubu hauzik fawbada positive oirakpada kharadangda oirabasu safanaba vaccine puthoktuna masigi ahanba anishuba dose sing amasung precaution dose kapthoknaba natana laina asigi mayokta chapchaba pambai amata leitri miyoiba amagi hakchangda COVID-19 gi mahig changhanduna positive oihandaba ngamba vaccine du oidri hidak sigi ahanba natragana anishuba dose kapthokpana mi amagi masada laina asi sungchang changhandaba ngamba amasu oidri isam sambada laina asi hauzik fawda miyoiba khunaidadi khwaidagi sathiba miyoibagi thawaibu hingthat that pangamba tamchiraba laina ama oiri laina asigi hidak singi maraktasu mutation mathang toraktuna anauba variant kaya thorakpa leptri mamangi jun tha fawda nungtigi leptana torakliba state ta testa positive case amata thengnadaba yauri masina maram oiduna Manipur gi oina active case amata laikidaba numit fawba yaukhre miyam pumnamak haraunarure mahausa gi punsida hanjalo lare covid pandemic patients singidamak hangdoklamba covid care center community home isolation center sing tupsin kre athing ba thamlambadu activity kaya hangdokre adubu covid ki matangda netawa fivam amada hanjinba tawraba matung chatliba tha asi hawgalakpadagidi pandemic asi mari shuba web hawgalakle nongmada missing yamna positive oiba thengnarakle positivity ki changshu wangkhalakle active case singi masing shu yamle pumna magasigi mathakta July 15 English ngani kungani thoi dagina July 13 English sing ani kungani thoi gi telaba numit 13 ni gi manungda laina sina maram oiduna miyoi ni pani punsi nohongna na manghankhre section thorangi manung channa kapthokna rakliba vaccine asigi dose masing shurabasu hidak sina mahik sigi mahu mayai khardang chamhanbadagi hena hektamak changhandaba ngamba vaccine di oidribana hidak kapthoktabasu ko morbidity bu thohalaklabadi kanba ngamhaudana adumak sire adubu talaksida malemgi leibak humbudraga manga romda sandoraktuna miyoi lishing 13 henna nahalaklaba monkeypox ki laina leibak sidasu yausilakle phibam sidi hingliba miyamna nahi tarakpadagi khagnanaba araiba pambai puthoktuna honaringaida huina amuk lai haibagi phibam duni oirakliba fivam sigi World Health Organization na laina asimak global emergency ama oire haiduna fawba lauthokri leibak asigi Kerala da ihan hana case amakhak thengnaba haukhibadagi travel history shu leitaba Delhi dagi masagi chahi kuntraga mari shuraba nupa ama July 13 English singani kungani thoida laina asna naramba thengnakri mahak fawbada leibak sida thengnaba monkeypox ki case mari shukre masidagi hena hengalaktaba amasung Manipur yoroktabadi oisanu adubu China gi Wuhan dagi hawdorakiba COVID-19 ki laichat Manipur fawbo yorakribana laina asibu yorakloi haibada pukning lumdri maram asina Health Department na mangjongna na jackson thorang sing laukhat hawba chomgani kari karamba thabak thoram sing paikhatlagadi laina asina nahalagtaba yabage haibasida experts sing tanaduna makoina pirakpa suggestion sing miyamda paktaknana khanghan hauba chomgani hainingi matam lairingaida preventive measures sing laukhatlu masini ngasigi pujarakliba matamgi wafam